Hi everyone, welcome back to my channel. Ngasidi ko Manipur tholakpadagi ahanba ima kaithil chapagi vlog oidaine ba. Sida ai sum channel amdai budi yoshile. Adaga poche khar sum yenguge ima kaithil dagi poche phane kumba phi kumba adagi ayungdang litpa kalenda lipa nungaigadaba prick yam thoe ko. Adi parallel kumba khar yengena ichana biga laine. Ando ahambada phi hani yenguraga. Ma'am yemina se video se makata na Wuhan Victoria labor na yami hawe. Ado gi phido. Asam na male. Sai được duyên đi. Lo. Kiểu như nào xuôi à? Phi sen se uri gai loi pa me moina yalam bazin je phasa ngata adi loi na mak sut se maga se ninge ininge do matam na ditien bani na kuina leita bani na upai leite heng mani poda le kanda one ply sut ka setana adigi maslai ka set na tamna leininge kira ga do upai leitre khara budi por esida adu so heng yumda se laga ingen khatamna leage aduga mo inchana piyeng hamda mugla i kari no sum yengena kari ledi no khangti bu ko uraga chaning ba thuning ba adu me ni layani kasai gi gena do mai ngan ko do ni ngal Hello? Hello? Wow, tao mo. Phải vùng nè, chào ngon nè. Ở đây cái phi nè. hadi ne Hati nè. Ở đây là cần đi tới đi phố đó là đây mà làm mà xin ở đây đi dùng rác cho đi phố đến năm này bạn đi ra là cái còn lâu rồi cái bạn. Ngari cái cả rồi chứ không lên lâu rồi thế. akhoi sinim da bazar je thing la ebu ko asi mai thali je uhodre na mu ka halai ne yum chala zen haina ga no su yum mang zala aba adagi thing zala abu ko adu sigi je kitang thing zala kan mai thalai dana ko do yening madan amu lai ne ado adum hobi halai da kaina ha kan no ju sale pusi am lai dre dei da ba mani ning se ko ta pai mun lai ba ado ko iri sho to nga lai nyo no ju lambi ga se loi cho le ado no hai ha mani iri sho to ni se ha bi kai wi to ko ki ma ma tu am ga tu ni malang da se li go kun na tu de inge ta su no ai to enjoy to sisina mo ko mathangin numit akhoi sumadu cha pale amba ko wo hangshon pande bado maru diloi ko e wo takti yang pale adu do hek na bade yang wang ni ba ko adu hek na ba try to ni hadi thola bani na ha khoi yung saksan tam hau tam ho se na adu ne ram ni helo te se do wa se awang ni da mong nong mani na yang wai ni pa ida lenge ba adu khoi ji mana yam kan na ho na bidona at last charo ani bi he na di yam bane adu gi suwai le da size wo abani adu airport ne charo pada wait mayam hin man da ene ma thang ma se tu lo tho lo bo lo tho bu sa ko yum de gi la bu sak se ya hore wo na bu kha ka lo yi na ga bizar ma ba akwai cha bu de na ko ba adu gi se bu lak ba adu airport lo tho bu de ya hore da na adi no ai da ko soning ba si di bo ko to he to charo pasabane alum sanga bane chaw bane maru ga to bane yo di pham si ni do no yen tho ame ado khoi din chaw phango dai no ai ta babu
ꯇꯣ ꯕꯖꯥꯔꯗ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄꯗꯣ ꯄꯣꯠ ꯑꯃ ꯂꯩꯔꯛꯇ꯭ꯔꯦ ꯁꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯏꯆꯟꯅꯨꯄꯤ ꯀꯧꯔꯦ ꯕꯖꯥꯔꯗ ꯊꯦꯡꯅꯁꯦꯅ ꯁꯃꯨ ꯃꯈꯣꯡꯗ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯁꯨ ꯃꯅꯤꯄꯨꯔꯤ ꯁꯤꯝ ꯑꯝꯇ ꯌꯥꯎꯗꯅ ꯄꯥꯎꯗꯨ ꯐꯥꯎꯅꯗ꯭ꯔꯦ ꯁꯃꯨ ꯃꯈꯣꯡꯗ ꯉꯥꯏ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯦꯝꯁꯨꯒꯤ ꯏꯔꯥꯡꯁꯨ ꯇꯧꯋꯤꯅꯦ ꯕꯖꯥꯔꯁꯤꯗ ꯂꯥꯟ ꯇꯧꯔꯅꯤ ꯍꯜꯂꯣꯅꯤ ꯌꯨꯝꯗꯩ ꯐꯣꯟ ꯇꯧꯔꯛꯇꯅꯅꯦ ꯄꯣꯠꯁꯨ ꯑꯃꯨꯛ ꯐꯖꯅ ꯂꯩꯔꯛꯇ꯭ꯔꯦ ꯕꯖꯥꯔ ꯈꯨꯆꯠꯁꯦ ꯂꯥꯟꯗ ꯆꯠꯂꯕꯅꯤꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯪꯗꯦꯗ ꯑꯎ ꯑꯎꯕ ꯈꯔ ꯈꯔ ꯂꯩꯔꯛꯑꯦ ꯀꯔꯤꯕꯁꯦ ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯈꯔ ꯐꯩꯖꯥ ꯈꯔ ꯌꯣꯡꯆꯥꯛ ꯈꯔ ꯈꯪꯗꯦ ꯑꯎ ꯑꯎꯕ ꯂꯩ ꯑꯩꯅ ꯂꯩꯒꯦꯅ ꯈꯜꯂꯒ ꯆꯠꯄꯗꯣ ꯂꯥꯟ ꯇꯧꯔꯦ ꯍꯜꯂꯣ ꯍꯜꯂꯣꯅꯤ ꯌꯨꯝꯗꯩ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗ ꯀꯥꯎꯔꯦꯕ ꯑꯗꯒꯤ ꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯃꯥꯁꯨ ꯊꯣꯛꯂꯛꯄꯒꯤ ꯆꯪꯒꯗꯕ ꯅꯨꯃꯤꯠ ꯇꯥꯕꯀꯣ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯊꯣꯛꯂꯛꯄꯅꯤꯅ ꯃꯥꯁꯨ ꯆꯪꯗꯣꯏꯅꯤ ꯏꯆꯟꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯦ ꯑꯗꯨꯝ ꯑꯗꯣ ꯃꯃꯥ ꯂꯥꯛꯀꯅꯤ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯔꯦ ꯃꯥ ꯉꯥꯏꯔꯦ ꯃꯥ ꯂꯥꯛꯑꯒ ꯃꯣꯏꯏꯕꯥꯅꯤ ꯋꯥꯔ ꯄꯣꯊꯥꯔ ꯌꯦꯡꯉ ꯂꯩꯃꯤꯟꯅꯔꯁꯦꯅ ꯁꯤ ꯗꯨꯀꯥꯟꯁꯤ ꯄꯣꯠꯁꯦ ꯂꯣꯏ ꯁꯨꯅꯕ ꯌꯥꯎꯋꯦ ꯐꯖꯕꯁꯨ ꯌꯥꯎꯋꯦ ꯃꯃꯜꯁꯨ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯆꯪꯉꯛꯏꯅꯤ ꯑꯗꯣ ꯌꯥꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯌꯥꯝꯅ ꯂꯩꯁꯤꯜꯂꯒ ꯊꯝꯕꯁꯦ ꯅꯨꯡꯇꯤꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯁꯪꯕ ꯅꯠꯇꯕꯅꯤꯅ ꯀꯣꯏꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯅꯤ ꯑꯗꯣ ꯑꯃꯇꯪ ꯂꯩꯔꯛꯑꯦ ꯑꯗꯣ ꯐꯖꯩꯌꯦ ꯃꯆꯨꯗꯣ ꯌꯥꯝꯅ ꯑꯗꯨꯒ ꯁꯪꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃ ꯑꯗꯨꯝ ꯈꯜꯂꯒ ꯂꯧꯁꯤꯜꯂꯛꯑꯦ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯏꯪꯁꯨ ꯏꯪꯕꯒꯅꯦ ꯆꯥꯅꯤꯡ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯄꯦꯟꯗꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯁꯦ ꯃꯇꯝꯅ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯦ ꯊꯕꯛ ꯑꯝꯇ ꯀꯣꯟꯍꯧꯗꯕꯗꯣ ꯀꯩꯊꯦꯜꯒꯤ ꯆꯥꯛꯁꯨ ꯆꯥꯖꯒꯦꯅ ꯈꯔ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯁꯨ ꯆꯥꯕ ꯐꯪꯉꯛꯇꯦꯗꯣ ꯑꯣꯀꯦ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯒꯦ ꯈꯜꯂꯤ ꯐꯪꯉꯛꯇꯦꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦ ꯈꯜꯂꯤ ꯑꯗꯨꯁꯨ ꯆꯥꯕ ꯐꯪꯉꯛꯇꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯒꯦ ꯈꯜꯂꯤ ꯐꯪꯉꯛꯇꯦ ꯑꯗꯨꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤꯅꯦ ꯑꯌꯨꯛꯇꯅ ꯃꯤ ꯃꯌꯨꯝꯗ ꯅꯨꯡꯗꯥꯡꯗꯁꯨ ꯑꯃꯨꯛ ꯃꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯥ ꯉꯥꯁꯦ ꯆꯥꯅꯤꯡꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤꯅ ꯀꯃꯥꯏꯅ ꯆꯠꯂꯣꯏ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯒꯅꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒ ꯊꯣꯛꯄꯅꯦ ꯑꯁ ꯈꯪꯗꯦꯗ ꯃꯊꯪꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯩꯇꯕ ꯂꯨꯍꯣꯡꯕꯒ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯣꯏꯅ ꯊꯣꯛꯑꯁꯦ ꯌꯨꯝꯗ ꯃꯇꯝꯗꯣ ꯄꯦꯟꯅ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯅꯦ ꯁꯤꯅ ꯑꯩ ꯌꯦꯡꯈꯠꯂꯛꯄꯗ
ꯆꯠꯂꯨꯔꯤꯅꯦ ꯑꯗꯨꯒ ꯕꯖꯥꯔꯗ ꯑꯩ ꯌꯧ ꯊꯦꯡꯅꯕ ꯂꯥꯛꯏꯕ ꯑꯩ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯈꯥꯏꯔꯦꯕ ꯄꯨꯇꯤꯒ ꯑꯇꯣꯞꯄ ꯂꯦꯝ ꯂꯥꯛꯑꯦ ꯕꯥꯏ 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 ꯕꯥꯔꯥꯕꯥꯔꯤ ꯆꯠꯈ꯭ꯔꯗꯣꯏꯅꯤ ꯆꯠꯂꯒꯦ ꯅꯪꯍꯧꯗꯣ ꯉꯥꯏ ꯂꯩꯔꯕ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩ ꯀꯩꯊꯦꯜꯁꯦ ꯍꯧꯖꯤꯛ ꯏꯅꯥꯎꯄꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯃꯥ ꯏꯕꯥꯅꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯒ ꯂꯩꯔꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯈꯔ ꯅꯝꯍꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛꯀꯁꯦ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯔꯨ ꯑꯇꯣꯡꯕ ꯆꯅꯤꯒꯤ 3ꯒ ꯇꯧꯋꯦ ꯇꯣꯡꯗꯕꯗꯅ ꯆꯥꯝꯃꯒꯤ 8 ꯇꯧꯋꯦ ꯉꯁꯥꯏ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯕꯣꯛ ꯑꯗꯨ ꯂꯩꯔꯕꯅꯦ ꯑꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯈꯨꯜꯂꯛꯇ ꯆꯠꯂꯒ ꯕꯣꯔꯥꯒ ꯆꯥꯔꯕꯅꯦꯕ ꯇꯟꯒ ꯑꯗꯣ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦ ꯋꯥꯁꯨ ꯋꯥꯕꯒꯗꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯌꯥꯟꯕꯒꯤ ꯈꯨꯠꯁꯨ ꯁꯪꯗꯕꯒ ꯑꯗꯨꯝ ꯅꯝꯍꯧꯗ꯭ꯔꯦ ꯃꯇꯦꯛ ꯃꯇꯦꯛꯁꯦ ꯈꯔ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯀ꯭ꯂꯤꯞꯁꯦ ꯂꯣꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤꯁꯦ ꯑꯅꯧꯕ ꯆꯦꯅꯦꯜꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯔꯒ ꯂꯩꯈ꯭ꯔꯁꯦ ꯑꯗꯨꯒ ꯂꯣꯏꯔꯁꯤ ꯂꯥꯛꯑꯣ